Zemsui Kamai Lusingba Ziliangrong United Front ki team amaga Nscn-Im ki lanmi singa None district ki Tautaizang village area da ngasi ayuk akanba mawongda khut thoknakhre. Iran na sangjabagi mahuta America amusung Israel da hena kanba pakhum pigani President Masud. Israel na Tehran da leiba Pyun depot manga da nongthakdagi landakhre oil tanker driver ani yauna miyoi mari sikre CEO NIOPDC. Khongnangani karakta ngarang SPC short pen and concrete loida ngai ngaida gari thaujilamle. Iran ki Supreme Leader Ayatollah Khamenei leikidraba matungda anauba Supreme Leader Mostaba Khamenei na oikhre. Senja thumja leitaba miyam gi lengak ama soidana ohengani CM Khemsal. Itham gi singonda tharamba yamlaba popi panbi sing arambai tengona yanthakhre. Nscn-Im bom thamjilamba KCP taibangan ba group nani claim darokli. Sitting taret laigadaba Manipur Legislative Assembly ki budget mifam ngasidagi hauragani. Society amusung national develop taunaba nupi singda hena sakti piba mathau tai ke Govindas. Aroi bawaron phangkhraba sing numit mangani gi manungda lupta sangjarakadabani KCP taibangan ba. Gas maman hengatpa yaningde haiduna Manipur Pradesh Mahila Congress under the leadership of Srimati Sharma Mutum President Mahila Congress Manipur na protest athakre. Wabagai SC ex MLA MD Fazur Rahim gi mathakta handakta RK production kauba YouTube channel amana mahaki izat sokpa yaba waron kaya hanjin thamlakhiba si yamna laibak thibani. Ex MLA MD Fazur Rahim ga 2022 da phakhiba drug sing asiga karigumba hiram amatada mahaka mari lenade lainaramba taragadi punsi supagi politics tagi potha jage amadi logi oiba serak pirakpada isana yana lawjagani haina wafam asi thamlakli. Iran ki F-14 jet ballistic missile saphamda mangta hankre. Sina kaithel lawmi singda kuki singna nongmai kapsilakpagi matangda midyang sangbina ba taksilakle. Israel gi miyoi kaya Iran gi strike ki badagi Israel thadoktuna sienaba airport ta thomjin ba hawkhre. Hawjik miyoi kaya mayumda leiba phangdre Iran gi attack kansilakpana. Israel gi maru oriba city ama oriba Tel Aviv ayamba mafamsing Iran gi missile attack ta thugaiba lepri. Chahi maudra Surabi Hanubi Hanubi amada gang rape Twrmle. Chahi maudra Surabi Hanubi amagi yumda sakangdaba marks upa miyoi mari sangduna gang rape Twrmle. Police na accuse oiriba miyoi mari adu yamna kanna thigatli. Thaudo asi Madhya Pradesh ki Kandawa district ta thokibani hari.